पाखंग पुंसी कौन फेंग बता रे कना कना ले बगे मतम लेना से चाक थों थों वाली सना मिना से कुइरे बोरिंग चुई चाक थों दो से खन बदा इतोम तलाई जरा सु चाक थों बो चा बगा तो बदा सीधो ले ना सेंगी सेंगी दो मोरली ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯎꯔꯨꯔꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯃꯤꯠ ꯆꯥꯟꯅꯈꯤꯕ ꯅꯪ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯥꯎꯈ꯭ꯔꯕꯅꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ पाखंग मुंसी वारे चाक थोंबी निगाय मी मा थमसिरा खल्लिने ने पैसा पीरगा सेंगबगा खोटपगा कक्पगा फेंगबगा कना कना लेबगे आई चाक थोंगे मियाम कौन फेंगे पाखंग पुंसी मियाम उपीगे ngasi सिंगल हिंबगी कानाबा करीनो हाबदो मियाम दा खंगनगेबा अवाबा से करीनो हाबदो आइगी थबक मयाम सिदा लैरिसि मियाम यंगबिउ को तल्ले उदा उरेना फेंगदबा कौन मियाम से उरेदना कना कना कौन फेंगबा मतेंग पांगबिगनी मैम चागी भाई कौन मैम लेने अखोई पाखंग पुंसी से इतोम तक हिंबा से अखोई योंबा नुपी अमगी पुंसी गा नुपा अमगी पुंसी गा बसे नुपी नुपा द नुपा से मतोम तक हिंगलगदी नुपी की पुंसी सु हिंबा ओय ताय नुपा की पुंसी सु हिंबा ताय बा हाबदी थबक कुंबा तौबा ताय बा फेंगबदगी चामबदगी अदुगा थोंबदगी लोइना हैजनबा ताय बा नतोमता हिंगे खल्लगदी मसी पुंबसे हैजनबम थोय येनी पाखंग पुंसी फोन फेंगबा तारा हाबदो आइने इतोमता लैबा कौबनेना फेंगनिंगाय मी लैतबनेना फेंग तारेना आइना फेंगददी कनाना फेंगनी हा आइना फेंगगा आइना थोंगा आइना चादौने कना कना कौन फेंग को कौन फेंग मतेंग पांगबीगे हाइबनो अइगोंदा कौन फेंग मतेंग पांगबिरो तारिबा कना मी अहुम खक्ति उबो माले दो खंगदे कमेंट सु बिबिरक्तबा लाइक चार्ट से कमाई येंगनागी खंग हेलो बेमले कैथौरिगे करी एंसांग चारगे नोय दासना भी यम कोन फेंगी गन फेंबी निगाय लेतबनिना को थोमता हुजी के से फेंगबा लोरगा चाक थोंगदोइने करी एंसांग चासी ब खंगदे ngasi से इरोल लोना फारदा खल याम कम गम दौरिगे नुंगाइब्रा इरांग सिंगसेबु तौरिबसिना लापना लैबा कौबनिना सपोर्ट तौबसु ngamde अदुगा अखोई यूट्यूबर मैम पुंबसु लोइना साइलेंट लेनारी होय मतम हा चादबनिना को बेमलै करी एंसांग चारगे बेमलै फेंग बमीदो पूरा तल्लेन है अदुम अवाबा मनिने हयें मा मो पुरक लगा को आई मु तन थगिगनी बा इसाना आइदी कुइरेदा सुमाइ दुम तौरक पसे इतोमता दुम फेंगगा चाबगा दुम तौलाबनिना को दुम हैनारे फेंग लोरनी अदुगा थोंदोइनी से थोंद्रगदी कमायना कनाना थाकपीगनी हा कनाना थोंगा थिंबिरकनी बा इतोमता थोंबा ताइबा नुंसिरुरे अइना ओइनिंग
से अहितगी मिचाना खिवनंग आई नुमितुदगी ngaukrabani aigi thamoya se haifam khangda aidi paneer thongi thongena nang thu chak thong ayam ai ban te da khra khra dum sak pani isai sedi chin la khra khra nang laga ko dum matam len ba khot pa se nungai bane ngang ga da ni sei ba sei se isai ngang ba se ai hai ge ba ko isai ngang ba gi kana ba hai ba mu hai ba bu nga tang mind free oi ga ni mind fresh oi ga ni pha da ba kari ma thabak ma taw ba dum na chin na ko yam emotional oi ra ba or nang depression ki tang la ba isai dum ngang ba ko nga tang gi oi ra ga su nang na sa da kaw fu pa ngam ga ni ba nang gi awam ma yam sing do pena da ba ma yam sing do isai ba isai se masi yam ma gun lai ga ya ni ba miam kari yen sang thong ge kari yen sang thong ge ai ngasi asam ma thong jal lage khal lo ni hawai char su lai ngari su lai aduga keno da su cha hau de taw ri se dukan su taw de hojik su hangam ya na ma yon bra kaino yon chalaga chara ga thok lage dem lai nang gi paneer thong ba do se khoi nupa gi punsi ni nupi na wai hai ri bisi yong ai ne taw se nupi gi punsi hing li nupa gi punsi su imung mangon ba wai si toi sida hen ba kri thong dre itom ta lai bani na chara hen ta hai ni kuire da ni se o khida ba nungai ri bo ai so andak video ase same ge ri khal la ko ngam re taw ngasi video ama sem ke khan mani wari watai di ina lo re do irang kai da sing san ne thangkat lagam kai dau siba thangkat sira thangkat loi sira dong khanja na na lai ko li ba lo su ang de da na ko ha ba ni yeng si han irang thing che ing tha bo ki ga sano Waren hai kon pheng ba kor fu pheng ba di pura video karam ka anda upload to no rip by bro ke no taw ni nangi ming se RIP se masi ba tang di change taw ya yam pa ba da nungai te ba ko athu ba matam da thangala kai ngasi video ma chai sing thong ba lo raga sem ge hai na thalli ba ko ado video do sem laga hayang office ta थबक तौ ना एडिटिंग तौरगा नुंथिन नोयरम दा थांगलक याब्रा येंगे निनी नुंगाइरि बो नंबो से नुंगाइरि कोन फेंगी खन्ना पाइ लेते नुमित के थबक तारा से आइगे फाइनली कोन फुम चाम लोरे हुजी कोन जे फेंग कनो तखत पलोरे कोन चाम लगे Siru-re aina Oi ning-lu-re nang sengitagi Ronit, asa pagi Pisuba-subut lo Hoi, pisuba mo di utpaya ini aduh Iru jabadi kamay na nga Ngawal mo nang ba Ito di yade ba Kaya daw ni bungo Sini na kung si Apa na hingli ba se Nuki na wai tahay Kaya daw wari ba Bicara kiba nang ay numitudagi Ngau kabani ay di kama ase Hanipam Ronit nang mo chak chara mo kari mathen chara ke Ini ke hana borona mai leram ne
kay hai nay hai bo okay kari nay bano da kari nay bano nay ningai kari su lai ke nay ningai kari su lai ke tamsalin ai se hayeng wai nupi wa dan na ma hai du Kalen thagi lohong from amadang thengna kinanga aiga nangbu uruha mikop tagi mitham hongba ngamjakide nang tabu khanjaki ai tagini fajabagi num khaisu laikhide numisto mapanaida ke khinana parabaina kigi marunda sanagi liklana tani parabaina kigi marunda sanagi liklana tani nang tabu khanjaki ai tagini kalen thagi luhung from amada kinanga aiga akhang punsi phiron suba kon pheng ma tare miyam nongna bi ga no tawda ya da bai sa gi routine ni se nomagi si ta hodradi fajabagi nam khaisu laikhide numito mapanaida ke khinana parabaina phigi marumda sanagi liklana tani nang tabu matam leningai leitaba yumda yam wana leliba miyam aigi live sida changbirau comment tawrau wari sanasin nungai thokching haktang noi na ngang badi aina tadabani na ko koi comment no hangirakke aina tawribase kon phenglam mani chak thongani itomta leibanina loin tawdaba yade aina hinglibase nupagi punsi su nupigi punsi su haibadani single leiba haibase masene hayeng nang kana gumbi natomta punsi chupa leirage lainingba tholagadi thongba phi suba imung wai sitpa kon phengba loina haijingadabani aikhoina paisa talibase karigino chana nama maru oibase mi myam leibu ko chai sing thongba haitaba ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯕꯒꯤ ꯄꯔꯄꯁꯁꯦ ꯀꯔꯤꯅꯣꯕ ꯃꯔꯨ ꯑꯣꯏꯅ ꯆꯥꯛꯅꯦꯕ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ at least ꯑꯩꯈꯣꯏ ꯆꯥꯛꯀꯤ ꯃꯒꯨꯟꯁꯦ ꯈꯪꯐꯝ ꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕꯁꯤ ꯆꯥꯛꯀꯤꯗꯃꯛꯇꯅꯤ ꯁꯦꯠꯂꯤꯕꯁꯤ ꯆꯥꯛꯀꯤꯗꯃꯛꯇꯅꯤ ꯆꯥꯛ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅꯗꯤ ꯍꯤꯡꯒꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯍꯩꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯔꯝꯗꯤꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯔꯦꯕꯀꯣ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯇꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯗꯤꯄꯦꯟ ꯇꯧꯔꯗꯨꯅ ꯅꯪ ꯍꯤꯡꯗꯣꯏꯅꯣꯕ ꯂꯩꯗꯣꯏꯅꯣꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯅꯪ ꯅꯇꯣꯝꯇ ꯂꯩꯕ ꯊꯣꯛꯂꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯆꯥꯒꯅꯤ ꯊꯣꯡꯒꯅꯤ ꯆꯥꯛꯀ ꯊꯨꯝꯒ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯛꯄꯗ ꯅꯪ ꯉꯝꯁꯜꯂꯛꯂꯣꯏ ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯊꯦꯜ ꯄꯨꯝꯕ ꯍꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯦꯠꯂꯤꯁ ꯏꯔꯣꯟꯕꯇ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕꯇ ꯑꯣꯏꯔꯒꯁꯨ ꯍꯩꯖꯤꯜꯂꯨꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯇꯨꯡꯗꯀꯣ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯐꯅ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯑꯃ
ꯍꯥꯏꯕꯗꯤ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯍꯩꯇ꯭ꯔꯦ ꯅꯪꯅ ꯑꯦꯠꯂꯤꯁ ꯅꯪꯅ ꯀꯥꯡꯉꯧ ꯑꯃꯇꯪ ꯉꯧꯕ ꯍꯩꯔꯒꯁꯨ ꯍꯋꯥꯏ ꯈꯛꯇꯪ ꯊꯣꯡꯕ ꯍꯩꯔꯒꯁꯨꯀꯣ ꯃꯤꯌꯥꯝꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯂꯧꯒꯅꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯡꯅꯤꯡꯗ꯭ꯔꯗꯤ ꯁꯣꯔꯤ ꯊꯣꯡꯕ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯃꯤꯌꯥꯝꯅ ꯅꯪꯒ ꯂꯩꯕꯤꯅꯤꯡꯉꯣꯏꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯀꯅꯥꯅꯁꯨ ꯅꯨꯃꯤꯠꯀꯤ ꯊꯣꯡꯗꯨꯅ ꯂꯩꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯄꯤꯖꯗꯣꯏꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯃꯈꯣꯏ ꯁꯨꯔꯦꯁ ꯂꯧꯅꯤꯡꯉꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯍꯩꯕ ꯈꯔꯗꯣ ꯍꯋꯥꯏꯗ ꯑꯣꯏꯔꯒꯁꯨ ꯊꯣꯡꯉꯒ ꯄꯤꯖꯕꯗ ꯃꯤꯌꯥꯝꯗꯣ ꯍꯔꯥꯎꯒꯅꯦꯕ ꯅꯪꯅ ꯍꯩꯇꯕ ꯁꯥ ꯌꯦꯟꯗꯨꯗꯤ ꯃꯈꯣꯏꯅ ꯊꯣꯡꯖꯁꯅꯨ ꯑꯦꯠꯂꯤꯁ ꯏꯔꯣꯟꯕꯗ ꯑꯣꯏꯔꯁꯨ ꯍꯋꯥꯏꯗ ꯑꯣꯏꯔꯁꯨ ꯊꯣꯡꯕ ꯇꯝꯁꯤꯟꯒꯗꯅꯦꯕ ꯅꯪꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯕꯁꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯈꯪꯗꯦ ꯑꯌꯨꯛꯀꯤ ꯈꯪꯗꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯣꯡꯉꯒ ꯄꯤꯖꯕ ꯍꯥꯏꯕꯁꯦ ꯃꯣꯏꯗꯁꯨ ꯐ꯭ꯔꯤ ꯑꯣꯏꯗꯣꯏ ꯅꯨꯃꯤꯠꯀꯤ ꯀꯅꯥꯁꯨ ꯊꯣꯡꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯈꯔ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯩꯗꯤ ꯂꯣꯏꯅ ꯍꯩꯌꯦ ꯀꯅꯥꯅꯣ ꯌꯦꯡꯕꯤꯔꯤꯕꯁꯦ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯕꯣꯔꯤꯡ ꯆꯨꯔꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯇꯕ ꯀꯣꯟ ꯐꯦꯡꯕ ꯍꯩꯇꯕ ꯐꯅ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯑꯣꯏꯁꯅꯨ ꯐꯅ ꯂꯥꯏꯔ ꯏꯃꯨꯡꯒꯤ ꯑꯣꯏꯁꯅꯨ ꯃꯁꯤꯗꯤ ꯍꯩꯐꯝ ꯊꯣꯛꯄꯅꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯕꯀꯣ ꯍꯤꯡꯕꯒꯤ ꯄꯔꯄꯁ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯆꯥꯛ ꯄꯨꯛꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯔꯛꯀꯅꯤ ꯄꯩꯁꯥꯒꯤ ꯃꯃꯜ ꯂꯩꯔꯝꯂꯔꯣꯏ ꯐꯤꯔꯣꯜ ꯁꯦꯠꯄꯒꯤ ꯃꯃꯜꯁꯨ ꯂꯩꯔꯝꯂꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯥꯛ ꯍꯥꯏꯕ ꯆꯥꯛ ꯑꯁꯤꯅ ꯂꯣꯏꯅ ꯗꯤꯚꯥꯏꯠ ꯇꯧꯕꯅꯦꯕ ꯃꯁꯤꯅ ꯄꯩꯁꯥꯒꯤ ꯃꯃꯜ ꯍꯤꯡꯕꯒꯤ ꯃꯃꯜ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯂꯩꯃꯤꯟꯅꯕꯒꯤ ꯃꯃꯜ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯊꯕꯛꯀꯤ ꯃꯃꯜ ꯑꯋꯥꯕꯒꯤ ꯃꯃꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯜ ꯇꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯒꯨꯝꯕꯁꯦ ꯆꯥꯛ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯍꯟꯕꯅꯦꯕ ꯆꯥꯛꯅ ꯄꯨꯛꯇ ꯆꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯈꯜꯂꯨ ꯄꯨꯛꯇ ꯆꯥꯛ ꯂꯥꯝꯂꯛꯑꯕ ꯅꯪ ꯁꯨꯗꯕ ꯌꯥꯔꯣꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯐꯦꯡꯗꯕ ꯌꯥꯔꯣꯏ ꯑꯃꯥꯡꯕ ꯀꯣꯟꯗ ꯅꯪ ꯆꯥꯛ ꯊꯝꯂꯒ ꯆꯥꯒꯦꯗꯤ ꯀꯅꯥ ꯈꯟꯒꯅꯤ ꯉꯝꯂꯣꯏꯕꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯀꯣꯟ ꯃꯥꯡꯗꯨꯅ ꯂꯩꯔꯒꯁꯨ ꯅꯪ ꯐꯦꯡꯉꯒ ꯆꯥꯒꯦ ꯈꯜꯂꯛꯀꯅꯤ ꯑꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯐꯦꯡꯕ ꯆꯥꯝꯕ ꯁꯨꯕ ꯑꯃꯣꯠꯄ ꯐꯤꯗꯁꯨ ꯌꯥꯅꯤ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃꯁꯨ ꯅꯪ ꯐꯤꯔꯣꯜ ꯑꯃ ꯑꯗꯨꯝ ꯁꯦꯠꯂꯦ ꯈꯜꯂꯁꯤꯕ ꯀꯨꯏꯅ ꯁꯦꯠꯆꯜꯂꯛꯑꯕ ꯀꯥꯟꯗ ꯅꯪ ꯅꯁꯥꯗ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯃꯅꯝ ꯅꯝꯊꯤꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯐꯥꯎꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨ ꯅꯪ ꯁꯨꯅꯤꯡꯉꯛꯀꯅꯤꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯍꯩꯖꯟꯐꯝ ꯊꯣꯛꯏꯕ ꯍꯩꯖꯤꯟꯒꯗꯕꯅꯤ ꯏꯁꯩ ꯁꯛꯂꯣ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯦ ꯏꯁꯩ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯇꯣꯏꯁꯤꯕꯣ ꯏꯁꯩ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯏꯁꯩ ꯐꯖꯅ ꯁꯥꯊꯤꯅ ꯁꯛꯈ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯏꯁꯩꯕꯨ ꯁꯛꯁꯤꯕꯣ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯐꯥꯏꯅꯦꯜꯂꯤ ꯃꯁꯤꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯧꯔꯤꯕꯁꯦ ꯏꯔꯣꯜꯂꯒꯦ ꯑꯩꯒꯤ ꯐ꯭ꯔꯤꯖ ꯃꯆꯥ ꯑꯁꯤꯗ ꯏꯔꯣꯜꯂꯒ ꯀꯔꯤ ꯏꯁꯩ ꯁꯛꯂꯧꯒꯦ ꯍꯥꯏꯔꯣ ꯁꯛꯂꯛꯀꯦ ꯑꯗꯨꯏꯗꯤ ꯂꯩ ꯀꯔꯤ ꯏꯁꯩ ꯁꯛꯂꯧꯒꯦ ꯑꯩꯒꯤ ꯄꯤꯂꯔꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯅꯦ ꯄꯤꯂꯔ ꯋꯦꯌꯔ ꯏꯁ ꯃꯥꯏ ꯄꯤꯂꯔ ꯑꯣꯀꯦ ꯒꯣꯠ ꯏꯠ ꯕꯦꯝꯂꯩ ꯉꯁꯤꯗꯤ ꯏꯔꯣꯜꯂꯒꯦꯍꯦ ꯀꯔꯤ ꯏꯁꯩ ꯂꯥꯛꯆꯒꯦꯅ ꯅꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯂꯣꯅ 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 ꯆꯤꯟꯕꯥꯟꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯁꯤ ꯑꯩ ꯀꯥꯎꯔꯦꯗ ꯏꯁꯩ ꯁꯛꯃꯟꯈꯤꯗꯅ ꯂꯥꯛꯆꯒꯦꯅ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯂꯣꯅ 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 ꯑꯩ ꯑꯥꯂꯨ ꯁꯣꯏꯔꯛꯀꯦ ꯅꯣꯏ ꯑꯥꯂꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯆꯤꯟꯕꯥꯟꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥ ꯁꯣꯏꯕ ꯉꯝꯃꯤ ꯌꯦꯡꯉꯨꯀꯣ ꯃꯤꯠ ꯎꯗꯕꯤꯗ ꯅꯣꯏ ꯁꯨꯝ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ꯭ꯔꯣ
ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯂꯣꯅ 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 ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯀꯦꯁꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯕꯤ ꯊꯥꯖꯒꯨꯝ ꯃꯥꯏꯊꯣꯡ ꯀꯥꯂꯝꯂꯤꯕꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯕꯤ ꯊꯥꯖꯒꯨꯝ ꯃꯥꯏꯊꯣꯡ ꯀꯥꯂꯝꯂꯤꯕꯤ ꯂꯩꯔꯣꯏ ꯅꯪꯒꯤ ꯐꯖꯕ ꯃꯐꯝ ꯀꯩꯗ ꯊꯤꯔꯕꯁꯨ ꯂꯩꯔꯣꯏ ꯅꯪꯒꯤ ꯐꯖꯕ ꯎꯏꯔꯦꯗ ꯏꯁꯩ ꯁꯨꯔꯒꯁꯦ ꯌꯥꯗ꯭ꯔꯦꯗ ꯁꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯕ ꯉꯝꯒꯦ ꯍꯥꯏꯔꯣ ꯁꯣꯏꯕ ꯉꯝꯕ ꯃꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯣ ꯁꯨꯃꯥꯏꯅ ꯀꯣ ꯌꯥꯗ꯭ꯔꯦꯍꯦ ꯂꯣꯅ 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 ꯂꯥꯛꯆꯒꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯂꯛꯀꯦꯅꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯥꯎ ꯌꯧꯔꯛꯂꯦ ꯏꯪ ꯇꯞꯂꯕꯤ ꯅꯨꯡꯖꯥ ꯃꯇꯧꯗꯣ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯅꯤ ꯂꯥꯏꯅ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯈꯜꯂꯨꯕ ꯀꯅꯥꯒꯤ ꯋꯥꯈꯜ ꯅꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯕ ꯇꯥꯍꯧꯔꯦ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯈꯥꯡꯖꯕ ꯇꯥꯍꯧꯔꯦ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯂꯣꯏꯔꯦ ꯏꯁꯩ ꯍꯩꯇ꯭ꯔꯦ ꯕ꯭ꯂꯣꯛ ꯑꯣꯀꯦ ꯁꯛ ꯐꯖꯔꯒ ꯅꯨꯡꯁꯤ ꯍꯩꯇꯦ ꯀꯨꯏꯔꯦ ꯁꯛ ꯐꯖꯔꯒꯕꯨ ꯅꯨꯡꯁꯤ ꯍꯩꯇꯦ ꯍꯥꯏꯕꯔꯥ ꯊꯃꯣꯏ ꯄꯥꯜꯂꯒꯕꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯕꯔꯥ ꯃꯍꯩ ꯑꯗꯨ ꯍꯩꯔꯒ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯔꯝ ꯊꯥꯖꯔꯨꯅꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯅꯣꯡꯗꯣꯜ ꯊꯥꯖꯃꯁꯨ ꯃꯍꯤꯡ ꯀꯥꯕꯅꯤ ꯀꯣꯔꯧ ꯂꯥꯏꯖꯃꯁꯨ ꯏꯊꯛ ꯍꯧꯕꯅꯤ ꯂꯤꯔꯤ ꯅꯥꯃꯤꯕꯁꯨ ꯃꯩꯔꯤ ꯑꯩ ꯏꯁꯩꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯈꯪꯗꯦ ꯃꯩꯔꯤ ꯄꯨꯕꯅꯤ ꯅꯪꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯁꯛ ꯐꯖꯔꯒꯕꯨ ꯅꯨꯡꯁꯤ ꯍꯩꯇꯦ ꯍꯥꯏꯕꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦ ꯋꯥꯗꯨ ꯅꯣꯛꯅꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯁꯤꯡꯒꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯊꯣꯛꯁꯦ ꯍꯥꯏꯕꯅꯤ ꯕꯦꯝꯂꯩꯁꯦ ꯅꯣꯛꯅꯔꯛꯏ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯛ ꯐꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦ ꯅꯤꯡꯈꯥꯏꯔꯕ ꯃꯨꯔꯇꯤꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕ निखारब मूर्तिनी मचेत मचेता लेपचरमी नानाता मिकुप ama tambiganu aron base taibam kanada khanghanbiganu
ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯃ ꯑꯃꯨꯛ ꯅꯤꯔꯔꯣꯏ ꯅꯤꯡꯈꯥꯏꯔꯕ ꯃꯨꯔꯇꯤꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕ ꯂꯥꯛꯂꯔꯣꯏ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯅꯥꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯔꯣꯏ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣ ꯅꯍꯥꯛꯇꯤ ꯃꯃꯜ ꯌꯥꯎꯗ꯭ꯔ ꯄꯨꯟꯁꯤꯁꯦ ꯃꯨꯠꯈ꯭ꯔꯁꯅꯨ ꯑꯃ ꯑꯃꯨꯛ ꯅꯤꯔꯔꯣꯏ ꯅꯤꯡꯈꯥꯏꯔꯕ ꯃꯨꯔꯇꯤꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕ ꯂꯣꯏꯔꯦ ꯏꯁꯩ ꯍꯩꯇ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯅꯤ ꯈꯟꯕ ꯇꯜꯂꯦ ꯑꯃꯨꯛ ꯆꯨꯖꯅꯔ ꯅꯪꯒꯤ ꯁꯝꯂꯥꯡꯗꯨꯅ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯈꯨꯝꯖꯤꯜꯂꯦꯅꯦ ꯄꯦꯟꯅ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝꯗꯨꯁꯨ ꯂꯣꯠꯈꯔꯦ ꯁꯝꯂꯥ ꯃꯔꯨꯝꯗꯨꯗ ꯉꯥꯎꯔꯦ 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 ꯉꯥꯎ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯁꯦ ꯐꯖꯕꯒꯤ ꯃꯕꯦꯃꯥꯅꯤ ꯅꯪꯁꯦ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯁꯨ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦꯀꯣ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯅꯤꯅꯦ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯏꯁꯩ ꯌꯥꯝ ꯐꯥꯔꯝꯕꯅꯦ ꯑꯗꯣ ꯕꯦꯝꯂꯩ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯑꯃꯇꯪ ꯅꯤꯡꯁꯤꯡꯍꯧꯁꯦ ꯀꯔꯤ ꯍꯥꯏꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩꯗꯨꯕꯨ अरे यार खंबल चावी हाइदुना नंगना अइबु सावरिबारो अइना नंगबु नुंसिरमद्राबा खोंथांग खुदिंग येंगलमलोय नंगना अइबु सावरिदो ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯁꯤꯗꯩ ꯃꯈꯥ ꯇꯥꯕ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯈꯖꯤꯡ ꯊꯣꯡꯒꯦ ꯈꯖꯤꯡ ꯈꯖꯤꯡ ꯈꯝꯕꯜ ꯆꯥꯎꯏ ꯀꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯑꯁ ꯃꯇꯝ ꯑꯃꯗ ꯇꯥꯔꯝꯕꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯑꯍꯤꯡꯗꯀꯣ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡꯗ ꯄꯥꯜꯂꯒꯀꯣ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯖꯅ ꯃꯨꯟꯅꯀꯣ ꯇꯥꯕꯗꯀꯣ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯀꯥꯛꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩꯒ ꯐꯥꯎꯔꯤꯅꯤ ꯃꯇꯝ ꯑꯃꯗ ꯆꯠꯂꯦ ꯆꯠꯅ ꯅꯪꯒꯤ ꯑꯁꯥꯗ ꯇꯨꯝꯂꯦ ꯇꯨꯝꯅ ꯀꯔꯤꯕꯨ ꯇꯧꯁꯤꯕ ꯈꯪꯗꯦꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯥꯏ 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 ꯑꯣ ꯍꯣ 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 ꯈꯔ ꯈꯔ ꯂꯩꯕꯒꯩ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯄꯤꯌꯨ ꯁꯅꯥꯚꯥꯏ ꯍꯣꯏ ꯂꯥꯛꯀꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯐ ꯆꯠꯇꯣꯏꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯑꯣ ꯅꯪꯒꯤ ꯂꯥꯏꯐ ꯀꯥꯏꯅꯣ ꯕꯦꯝꯂꯩ ꯅꯪꯒꯤ ꯂꯥꯏꯐ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯇꯣꯏꯅꯣ ꯊꯦꯡꯅꯗꯕꯒꯤꯅꯤ ꯂꯥꯛꯂꯗꯤ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯑꯣ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯣꯏꯁꯨ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯈꯪꯗꯦ ꯑꯗꯨꯝ ꯄꯥꯏꯅꯔꯝꯒꯅꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯔꯧꯕ ꯑꯩ ꯂꯥꯏꯚ ꯂꯥꯛꯇꯣꯔꯤ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯈꯣꯠꯂꯨ ꯍꯥꯏꯗꯨꯅꯀꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅ ꯂꯩꯕꯅꯤꯅ ꯃꯦꯁꯦꯖ ꯑꯃꯗꯣ ꯐꯪꯂꯒꯗꯤ
matam mahado masak khangidana adona fajana I pawdo phaunaragadi matam chana lakpa ngamganiba yenge aigi live se loisalage miyam ai hojik chak thongige kana kana YouTube live ta leibe yenge makoi gi live ta muchang laga miyam nga tak comment tawduna wari watai sanage ko bye penga si mathangi live ta bemlai thank you so much live ta lakpi bagi comment kya ama pibirakle dagadi isai gi suggestion kya ama pibirakle basi saglaw madu saglaw haibno ka ai so ngam bakra ina khangja bakra sakra hai hai taba so mathangi live thengna si bemlai gi live te soi soi na yawrakke karena matam dalak taba lakat hujik live ta lay birambat phulaga dei soi dan sangat ko bye take care fajan na lay go miyam ai hujik ki oina di chai sing thong lage aduna bemlai gi live ta ina hai bedna muka so hana haige karena matam da kamaina matam do khang da bagini ba ko matam do chana ai khoi gi Facebook khangde Instagram khangde mioi khuding ma primary ko ado aigi description da su link lay beni ba follow mak taw draga so ma bu taw su message tharau ba ai asigi matam asida live la kani join taw biro follow haiduna ado koi dum join taw rago wari watai sanabina ba ai paw fauna da banina habadi nangna live lay ba matam da aina thabak tawram ba yai aduga nangi information ama tang phanglaga di masigi timing asida masigi matam asida live ta la kani haiduna ado ragadi aigon su haibadi alarm gi type ta ko khajik tang mind da mu keno do la kani ba live ta lai rambai ya na changu ge wari sana ge khot ke hai bagi ko aduna nakoi live ta lak kadaba khot kadaba lai raga su khangalo message tharao aigi description da aigi contact number su lai bane aigi business ki contact number aduda WhatsApp ta ko su ya gane koi dum join taw minase aduga wari watai saminase ai hojik chak kan na thongli ekoi khunlom dadi ekoi silchar ma ga ya sa ma ga dadi cha sing cha duna loina tumnaram lagani oinam rima network yam nungai te yeng bagai ha de oh god adodi upai laite Reliance ki Ambani Jio Ambani da chalaga phu de ba yara ra ekoi na di madadi kari su taw ngam loi da bani na ko na 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 ai na nang bu nung siramdaba khong thang khuding yang lam loi nang nai boi sao đi do ai gi tha moi khang lam laba nangna aibu hena nungsiram gani kari ensang charage oinam okay tare bemlai aina haiba da tar bo aina objecta nangonda comment khra pi gi bane comment haibadi nangi maram da wahai khra ina hai bane to matang matam cha da bagi kar matam da live tala kar matam da live changira kani live tala kani khang halo ne comment ta natra kana agi Instagram da message thara ga khangala pa ya gani changat ke wari sana se bemlai se kai lam dai na silchar dai di ma le koi thom na gai daki ta hodre okay aina hai badi ko nangna live lak ko khot pa matam do aina su thabak taw duna lei ba matang matam oram gani aduna khangda ba gini ba ko thengna raga di ai dum live te changi ba ko mi khuding makki ado nangna live ta lak ka do matam ma sing do adum ka keno da ko Instagram da khangde Facebook ka ta hang diaw ji matam di loi paina ra bani madu pai draga su ekhoi gi ai gi description da gi contact details lei ba business number ne do WhatsApp ta khang lak pa ya no na draga Instagram da message sak pa ya live lak tori punmina si wari sana si sosi hai do kai na idi thabak taw na lei bani na khang de ba ado at least nang na information amatang piraga di live lak kani khot kani hai be ke no do mind da lei raga di ai su dum ning sang gani ba do ni da ado ha bani na ha ba evening da 3:30 or 4 gi dai da nataga morning 11:30 da morning 11 se 10:30 11 se ai 10:30 da ai gi office set pani ba ko ado 10:30 da office laga 11:30 12:30 1 o'clock hawai kitang busy lai evening time se nang na hari ba 4:30 se
3:34 स्वाइसु खितंग बिजी लेबे मतंगनेबको हाबदि आफ्टर 5 or 6 o'clock matungdadiko ai office tagi haleba aduna after 5 6 o'clock ki matungda live kana gumba lakpa khotpa thogade ai dum office tagi halakpada youtube hang mo thangde ma hang mo thangde dum tam check tawida ko ado bem leidai na haining badi ko nang live lakpa matamda masina khangjalu ko nangna live lakpa matam mahasingdo karama matam da lakane habida miyamna office tagi hanarkadaba matam yumda pothana gadaba matam madugi matang matam aduda live chalaga su chaluba nangi friend circle mobile pai duna cha sing charaga tumla indai ngata mobile met tuna laiba kholi miyam pumba lakane ba nangna 3:30 hai sidi miyam thabakte halaga tumna bagi matang aduga wana halaga pothana bagi matang matam ama oibra haina khali 11:30 ase sumiyam thabak ai hogolak bagi thaba inthang loisana bagi chai sing khong bagi matam maha amani aduna timing ama semuba set tawbako at least numidang oraga na chai sing poklaga miyam phamung da changam dai dang ha mobile paina bani matang ado adugi matang natragana evening after 6 o'clock habidi pung taruk ki matung da mi office tagi thabak tagi hanarani nga mobile ka pairaga kona ka sinama da pothana bai matang do madu ma yai live lak pai timing se ni ko aina hari sa adu natabada atopa timing se di habidi student gi oina di student ta oraga su khoi gi larik lai su tamliba kangu ta oraga su mokoi su school chana ba college tamna ba khot pa gi matang matam ma oi bani na ko mi amna free lai ga da matang adu da chatpa okay kaisu kaide sangba matamda sum changbiyo aina sang da bai upai leitaba hojik su chak thong pai okay ngasi kari injan thongi no paneer thongi hai be kanam tawani ne sorry ai su chak thongi se ni upai ji leite ke dawni do chai sing to akhoi gi ne pung tara mathoi makhai pung baro hawa dum leibani ba ko mi hingcha ji matam ni mobile pai ba dagi tumna dra bani ba pung baro ama phawa di tu mobile met tuna leibani tum ba su yana da bani ba no chai sing lo raga su pung tara mathoi da ji lai chat pa yae kai no madum yam changna rak pe matang ai ji yan chang se haw doi ba khang de gyan men mata dra tawri pe khambal chawi hai duna ai gi chang ji haw de ba khang de miyam chamin na silao thongba budi hai ko hai to na te hai te di hai ai thongba hai ban na hai ge do haw di chatle chatna mangi asara punsia punsi loina hai jin ga da bani da haijin bada mangja ba kai sulaite ꯑꯩꯈꯣꯏꯒꯤ ꯍꯩꯖꯤꯟꯕꯗ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯒꯁꯨ ꯃꯇꯧ ꯀꯔꯝꯅ ꯈꯨꯟꯒꯠꯀꯅꯤ ꯃꯗꯨ ꯍꯩꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯤꯛ ꯑꯀꯥꯏꯕꯁꯦ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯈꯜꯂꯁꯤꯕ ꯈꯨꯟꯒꯠꯄ ꯍꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯨꯟꯒꯠꯄꯗ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤ ꯏ ꯊꯣꯛꯀꯅꯤꯕ ꯑꯗꯨꯁꯨ ꯍꯩꯕ ꯑꯃ ꯃꯊꯧ ꯇꯥꯏꯕ ꯃꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯍꯩꯖꯤꯟꯕ ꯊꯕꯛꯇ ꯃꯆꯥ ꯃꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯋꯥꯏ ꯁꯤꯠꯄ ꯄꯨꯝꯅꯃꯛ everything maduna tungda kanarakaneba nangna haijallaba tungda nangna khangjillaba tungda hayeng nangna nangi nupi da khangde nangi na chana su da khangde sangi la kadaba myam singda nangna takti tambi ga dabani ko nangna samak na khangdraga na samak na ti su ba hai traga na samak na chak thong ba hai traga na samak na kon theng ba hai traga matau kramna nangi agang singda takti tambi ga ni karena karagumba ma da karigumba ma takti tambi dringai da ko ko isa hana heigen ga dabani ba isa hana khangjing ga dabani ba Boroi sai pajawa sakha sakhara yang thari isai se kari hai du na gyan ta isai je phaja phaja ba pharamani bidai pige khallaba iral hana taklamu na Chilpe na seiramu iralni khanna khangjage khong thang khuding yeng liba asoi batan rangaiba nangi thamoi kan malli nusi masa khangande bidai pige khalla
इराल हाना तापलमो नसिलते नसैरम इराली खन्ना खांजगे ꯑꯩꯒꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯑꯩ ꯁꯤꯡꯒꯜ ꯂꯩꯕꯀꯣ ꯁꯤꯡꯒꯜ ꯂꯩꯕꯁꯤꯅ ꯑꯩ ꯁꯤꯗ ꯎꯠꯂꯛꯀꯦꯕꯀꯣ ꯀꯦꯃꯦꯔꯥ ꯁꯛꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯅꯀꯣ ꯃꯁꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯐ꯭ꯔꯤꯖ ꯃꯆꯥ ꯑꯃꯈꯛ ꯃꯌꯥꯝꯗ ꯎꯠꯁꯤ ꯌꯦꯡꯉꯣ ꯐ꯭ꯔꯤꯖꯁꯦ ꯉꯁꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯅ ꯈꯥꯜꯂꯤꯅꯦ ꯑꯝꯇꯤꯅꯦ ꯑꯩ ꯁꯤꯡꯒꯜ ꯈꯛꯇ ꯂꯩꯕꯒꯤꯗꯤꯀꯣ ꯅꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯡꯒꯜ ka ꯂꯩꯔꯒꯗꯤ ꯃꯁꯤꯒꯤ ꯐ꯭ꯔꯤꯖꯁꯦ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯕꯅꯤꯕꯀꯣ ꯁꯤꯡꯒꯜ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯈꯥꯃꯦꯟ ꯍꯥꯏꯕꯗꯤ ꯄꯠꯀꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤ ꯈꯛꯇꯅꯤꯕ ꯑꯩꯅ ꯊꯝꯂꯤꯁꯦ ꯌꯦꯟꯁꯥꯡꯒꯨꯝꯕ ꯈꯔ ꯂꯦꯝꯍꯧꯔꯒꯅꯀꯣ ꯃꯗꯨ ꯑꯃꯨꯛ ꯌꯦꯟꯁꯥꯡꯁꯤꯡꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯕ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒꯨꯝꯕ ꯃꯣꯔꯣꯛꯒꯨꯝꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯝꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯕ ꯃꯊꯧ ꯇꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯂꯨꯒꯨꯝꯕ ꯑꯣꯅꯤꯌꯟꯒꯨꯝꯕ ꯀꯣ ꯇꯤꯜꯍꯧꯒꯨꯝꯕꯁꯤꯗꯤ ꯄꯨꯝꯗꯕ ꯄꯠꯇꯕꯅꯤꯅꯀꯣ ꯃꯁꯤ ꯈꯛꯇ ꯕꯤꯗꯥꯏ ꯄꯤꯒꯦ ꯈꯜꯂꯕ ꯏꯔꯥꯜ ꯍꯥꯟꯅ ꯇꯥꯛꯂꯝꯃꯨ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯄꯨꯔꯥ ꯊꯨꯒꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯇꯤꯚꯦꯁꯟꯅꯜ ꯁꯦꯝꯕꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯣ ꯑꯩ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯁꯤꯗꯣꯛꯅ ꯂꯩꯕꯅꯤ ꯀꯔꯤ ꯏꯁꯩ ꯁꯛꯂꯧꯒꯦ ꯗꯦꯗꯤꯀꯦꯠ ꯇꯧꯔꯛꯑꯣ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩ ꯅꯠꯇꯦ ꯁꯛꯇꯕ ꯏꯁꯩ ꯑꯃ ꯃꯌꯥꯝ ꯁꯛꯂꯛꯀꯦ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯥꯞꯍꯟꯅꯤꯡꯗꯦ ꯇꯝꯍꯟꯅꯤꯡꯗꯦ ꯂꯥꯞꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯣꯏꯖꯦꯟꯅꯔ ꯅꯪꯒꯤ ꯁꯝꯂꯥꯡꯗꯨꯗ ꯇꯅꯧꯔ ꯃꯥꯏꯊꯣꯡ ꯈꯣꯝꯖꯤꯜꯂꯦꯅꯦ ꯄꯦꯟꯅ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝꯗꯨꯁꯨ ꯂꯣꯠꯈ꯭ꯔꯦ ꯁꯝꯂꯥ ꯃꯔꯨꯝꯗꯨꯗ ꯉꯥꯎꯔꯦ 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 ꯐꯖꯕꯒꯤ ꯃꯕꯦꯃꯥꯅꯤ ꯅꯪꯁꯦ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯁꯦ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯁꯨ ꯆꯦꯛꯁꯜꯂꯨ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯄꯥꯃꯦꯟ ꯑꯣꯏꯔꯦ ꯏꯃꯥꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯆꯦꯟꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯦꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯦꯗꯣ ꯎꯔꯨꯕ ꯂꯩꯁꯥ ꯀꯌꯥꯅ ꯆꯦꯟꯁꯤ ꯆꯣꯡꯁꯤ ꯍꯥꯏꯔꯛꯂꯦ ꯆꯦꯛꯁꯤꯜꯂꯨ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯄꯥꯃꯦꯟ ꯑꯣꯏꯔꯦ ꯏꯃꯥꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯣꯡꯕꯗꯣ ꯐꯖꯩ ꯍꯦꯛꯇ ꯍꯥꯏꯔꯦꯗꯣ ꯏꯕꯦꯝꯃ ꯂꯝꯂꯥꯟꯕꯅꯤ ꯈꯜꯂꯕꯔ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯂꯣꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯂꯛꯀꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯅꯤꯉꯣꯜꯁꯤꯡꯗ ꯗꯤꯗꯤꯀꯦꯠ ꯇꯧꯒꯦ ꯀꯁꯥꯔ ꯂꯣꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯛꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯏꯆꯜ ꯑꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯆꯍꯤ ꯇꯔꯨꯛ ꯈꯨꯡꯇꯛꯅꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯈꯤ ꯃꯥꯅ ꯑꯩꯕꯨ ꯆꯤꯊꯗꯅ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯀꯣꯏꯃꯤꯟꯅꯔꯝꯈꯤ
ꯅꯔꯥꯟꯗꯣ ꯕꯥꯕꯥ ꯈꯣꯏꯔꯝꯃꯤꯟꯅꯈꯤ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯟꯗꯨꯅ ꯂꯤꯀꯣꯟꯕꯨ ꯁꯥꯟꯅꯈꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯗ ꯀꯁꯥꯂꯣꯡꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯍꯣꯇꯥꯅ ꯂꯥꯛꯄ ꯏꯝꯐꯥꯜꯒꯤ ꯏꯕꯨꯡ ꯆꯠꯂꯒꯦꯔꯥ ꯆꯠꯂꯒꯦꯔꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯁꯣꯔ ꯀꯥꯡꯗꯅ ꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ ꯊꯤꯕ ꯐꯪꯗꯔꯦ ꯅꯪꯕꯨ ꯀꯩꯗ ꯂꯣꯠꯄꯒꯦ ꯁ꯭ꯀꯨꯜ ꯄꯥꯈꯪꯁꯦ ꯑꯩ ꯍꯩꯇꯦ ꯐꯖꯅ ꯂꯝꯕꯤꯒꯤ ꯆꯤꯔꯥꯏꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯃꯇꯝ ꯁꯅꯥ ꯍꯥꯏ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯔꯨꯒꯦ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯁꯤ ꯌꯨ ꯕꯥꯏ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯑꯦꯕ꯭ꯔꯤꯋꯥꯟ